Sabungkok Maninggi Chnigsang parengda kuki militantsing changsanlakpagi khudam fangle. Kuki terroristsingna yamna toina chingthaktagi nongmai amasung bomnachingba kauptharaktuna landarakpham oiriba Imphal East districtki lamlai kendragi manungchana leiriba Sabungkok Khunau, Sabungkok Sanasabi, Santipur amadi thangnana leiriba maitai khulsing asi oiri. Handak numit khara kuki terroristsingna nongmai amadi bom kapsalakpa lepkraba matungda Sabungkok Khunau ki maning thangba Sangran amadi Chnigsang haina khangnariba chingsanng pareng asida kuki khulai paiba kuki militant kayamrong thomjalapagi khudam phangle adum naunana Sabungkok Khunau yauna atai lonariba khulsingda lantarakadra haibagi mipaiba leire hairi. Hiram asiga mari leinana Sabungkok Khunau Development Committee gi Secretary Ningombam Thoibana paukse asida phongdorakpagi matung inadi Sabungkok Khunau gi maning thangba Sangram amadi Chnigsang haina khangnariba chingsanng pareng asida khulai paiba kuki terroristsing thomjalakle haibasi numidangi matamda makoina garina chingba thaujalakpadagi khangba ngamkhibani. Mangna hai ngasi nongma nini mamangda chingsanng pareng asida kuki terroristsing numidangi matamda changsalakle haibasi khangba ngamle. Loinana hairiba chingsanng pareng asida makoigi anauba bunker kya sagalakpa loinana khusu khulai kya paisallaga thamlamlagani haibagi chingnabasu leire. Athuba matamda hairiba chingsanng pareng asida Manipur lengaki maikaidagi Central Force amadi State Force ki combined team thajinduna combing operation chathaduna kuki terroristsing asi phagatpa amadi takthokdaba tarabadi ngahak leitana thangnana leiriba maitai khulsing asida nongmai amadi bom kapsanduna akanba maongda attack chatharakpa yabagi yamna nakna leire haina phongtorakhi. Mahakna Manipur lengakpu thagaladuna phongtorakhibadi ngasi numit Mari mangani mamangdagi nauna Sabungkok Khunau amadi mathakta pankriba khulonaba khulsinggi praja miyam ngak senwidamakta Manipur lengakna Central Security Force amadi State Forcing thajalaktuna ngak senwi thabak pakhatpa haure hairi. Mana makhatana hai anauba BSF ki outpost ama Sabungkok Khunau gi aroiba khunjil Santi Khongwalga tainaba mafam asida nauna sare. Hairiba outpost asida hojik BSF personnel 15 muk thamdana ayuk nungthil animakta khunjasing ngak senbagi thabak chathare. Masigi matakta Sabungkok Khunau gi aroiba khulgi lampaktasu CDO gi outpost ama hangtokle maduda BSF amasung CDO kanggu ani combined force asina ayuk nungthil khaidana koina chattuna khunjasing ngak senbagi thabak paikhatle maduna lamlai kendragi MLA gi miye makhada lokholakliba khunjasing ngak senbagi thabak asimadi Sabungkok Khunau amadi thangnana leiriba miyoisingna thagatpa phongdorakhi. Adubu Sabungkok Khunau gi maning thangba chingsanng parengda changsalakliba kuki terroristsing asi athuba matamda Manipur lengakki maikaidagi phagatnaba amadi takthoknaba thabak lokhatpiyu hainasu mahakna phongdorakhi.